Assamda kuki huranba ama fary Nisha chaningai leitana battery huranba lamba kuki do ado mayam changna totlam mani do fajana yumdi khangmra nangwanda krishna tawroi ba ko kri thi tawroi ba nang na taw hai ai taw ne soire ko ni phare khangre nang na law hai law ne asini hai nang tak pangam do masak to mayum khangmra magi Mungkin ni ba, itu ni ba, zirban dah sih, karong dah, lampi apa, selesai dah. Kari juk phang de, abu una bagi wani ba, mas muka ini taw thok re ba, muka khai taw thok re ba, ming khang ne, masak te khang ming khang re hai so ai chiwa ya ba, khut khai na taw. ये वही लगा हमरा वही जमाई lambi dige una re taw. और कुकुर ये तो कुछ ये डाक नन ai muk law वो बारे ये लगे बजने बारे ये तो कने बारे कोई तो nang ki phone de khoi law khro bo khoi law khro bo कुकुर डाक तो हमारे वही तो बारे ना हम nang phone pa ba pa Pai deh. लोग बंगी ले phone to ta ke कौन नाइ तार कौन नंबर हो हाथ में लेके तार बेगोरा nang nasi huran ba lag ba to nang mathan to lag bra mi kaya lag Oh ya santa. atu ka nang sigal lai hai जितना है बने मियाँ नहीं ने रुक माइक बोल रहा है करना नहीं बने सीधा करी की बेकार nang hujiglo Mi ani lai ko. Sida ani lai ya. sigal lai Aduh ramai tu. hoi hijal Aduh lah eba, aduh sida lawo, chan lagi. Ayang pur oh hai re. नंग हुजिक नंग mium ki Mana? ra go thau thin bra mai do Oh, sipau thil le ba aduh. Ayang pur oh hai re. Hoi hai re. Ayang dah. Na wi pu bodoh. Nakhoi dah thaba. nang ji tajal kari no aku bra मोटर टोटर देखो लगे से nang bipuro ki ni ko meetei gi yum mei thara me kuki mi nai jing nang ngarang amuka mathibong chaningai su leisalaktre aduga mi gi yum mei thaba di lepte aba noino huran ba thak pa kuki masa do adu su pha gare mayam changna phajana netlam mani na du so Ujik aina le jeri bese ngarang khoi ngarang bi pung tre rai da mai thado ki ba info ma dugani khoi na jik le jeri bi info se khoi gi sumaina ka no tor ajik chai info ma se khoi police station dagi 450 meter gum chala ga lai ba info ma si dani yum mai tharam bese asi gi tha dri ngai mamang da asi thangnari ba asi dagi thongan ani chala ga asi damo amang da yum mama mai thagre thagre matung sida sumaina mai te yum ama ani lai ba se khoi si chak tana lai hobo yum ni sumaina khoi gi yum se matang sumaina thagalak do ko phibam oiragadi akhoi gi security myam ama central force dugai di Assam rifle police lei na sumaina nakraba station nei nakraba yum ching sumai thagalagadi akhoi gi leiri ba yum chau dawa khuting mak se yum thagalak kani hai bagi akhoi chingna daba ngamoi maramdi nakraba si thai rimna lamtai kunau da leiri ba yum chau daba sing thagalak ba yai modhupur da yum chau daba sing thagalak ba yai hai bagi chingna ba se akhoi parja sing da yam nungnang bam phawre maramdi akhoi na ngasi bo siga lengdana leiri ba se akhoi security myam ama akhoi gi lai akhoi gi khra kano sapis ama kano lani moina akhoi gi kano ama string ama kano to biraga moi gi bound ama kha leibang amani haina matung da akhoi na sida lengdana leijabni moi khoi lei na sumaina phibam se toina thokchalaga di akhoi su khang bang bagi pangan su loikibe yai maramaduna akhoi gi leiriba akhoi state government amadi central government gi mieng junction biraga akhoi si leiribam pham asida search operation chatha biraga si mai thabi riba kano singje koi kuki mar lalhauba singje takhai bina bai damakta khoina leiriba parja gi site gi khoina yam kano ina pressure ama khoi kano kan tawjari khoi gi state government amadi khoi central government gi leiriba deploy tawbe myam se mathau tawon biu khoi gi kan ayung dinkhak kano tawra gi duty tawra khoi gi sandang thang ji potha wai fem de tawon bi kano moi gi chap 24 hours moi gi full duty tawon bi wai ba kano se thamjara matang ji tolu chinje Pari mom channel sibu yengbiri ba mayam puno kui kai khumnajari kuki singsina ngasi su meetei gi yum mei thaba leptiri kuki na ngasi su lan torokpa leptiri asage siga central government na thabi rei ba central force singsina kari phirip lobi dori bano moina kuki singna ngasi mai jum mai tharami ba se ubagi matungda kuki gi mathakta
सेंट्रल फोर्स अमसों सेंट्रल गवर्नमेंट ना करी एक्शन लौबिदोइना लान से हौजिकसु कुकीना लान से असम तौब लेप्तेब मैतैनदी हुजिकसु लान हौदे मैतैना हुजिकसु लान तौदे ममांगदगीसु ngasi chahi ma makhai phana kukina landara ibasiga maitei na ngak thok chabataniaba do ngasi hujik su kukina maitei gi yum mai thaba se leptriaba adu oiragadi asigai hena chawa proof se kari piduri bano manipur thugaina gi hotnari ba manipur da sinari ba manipur da makeup mira khona thalli basigi responsibility asigi daitya se kukina lowga da baniaba kukina loi thokan manga tane ba ngasi su kukina ingta pai se ngasi su pamde maitei heba maitei akhoina di ngasi jo bhawda asugumba migi yum mai thaba ngasi su hauru diaba moina mai thara ani aduri saunara abanina mina action do moina torabani akoina reaction torpa matam de adugadi mayam pura mak chongthora ani aba adu matam dugadi aduna action je torpa matam de action je thingbi waba action je kadai de thoklaino mai hujik tharai base ngarang nahan jo yum mai thara me aduga ngasi amukabuk asmaina yum mai thara mi se asmaina maitei gi jom sing se khalla ga kuki sing na mai thaga la ibase asi se kuki na khalliba wakhan se kari no ai base central government na phajana uramani na khalliaba aduga thare iba central force mayam se na kari tawdori bono asumai na kuki na landara iba kuki na yum mai thare bam phom sing si ga changa ga kuki da action logadra combing operation tawgadra natraga na usana da basaraga asum leidori ba maitei gi yum mai chakcha bani maitei na awaba taja bani asi khallaga leidori braba ado hujik ising ichaugi matang dasu warise nganga di myam thokla ne ba huji haijaga da badi lan se kukina haubani kukina lan pambani asigai hen ba proof se huji piningai letre ngasi jo bawda maitei na hana haurubagi proof amatang puthopiro ba maitei na hana mai tharuba maitei na hana nomai kapuba maitei na hana bom langjaluba kadai da leigi amtang di utpiro waba ngasi jo bhawda ekhoi di mayam amani social media da kukina viral tawrei ba aduga khoi mayam da su lauri ba kukina jummai thara me kukina mi puraga hatlam me jiri bam da thoi ba isu sisu kukina mi thabak su na hanjara iba adugumba mioi da su kukina hat pa da ngasi jiri bam da su ma thodok ke thok pane ba aduga churchanpur da haugiba 2023 gi tang ahum da su thokiba thodok to kukina loi tholo panga tane ba aduna irang se kukina saugat pani irang se kukina haubani manipur thugaina gi hotnariba india da ngasi irang tholiba punamak se gi daita kukina logadabani asigi responsibility kukina logadabani aduna illegal immigrants kuki mayam se manipur dagi tanthokpi gro india dagi tanthokpi gro adu oiraga ta manipur ingtap kani india ingtap kani ngasi jo hawda kukina karamba afaba thabak amatang toba urage ba ngasi jo hawda ekhoi da moina nungsidri base karigino manipur se ngasi umang wamang loi kathatlaga moina adugumba Nisha gi pochai thajanba aduga illegal immigrants mayam ma pusalakpa aduga manipur siga asugumba phatta ba thabak kya se moina torokpa se akoina forest land se akoina save tausi illegal immigrants pusalakano asugma mayam haibagi na moina akoida nungsidri base adudi kharani mamangda home minister Amit Shah na haibi giba India siga drugs free oihengani haibase adudo huji kukina tawribase karigi tawribano asise hauji ki leiriba leingak na khatang khandhabiroba haibadi mayam ama haibire mayam ama tawbire manipur thugai halloi manipur gi ngamkhai kai halloi adu khani mangda jo haire India siga asumaina drugs ki karbar tawbase yaroi muthatkani haire adu oidi action da somta kumdhabiro akhoi mayam du action do ngaijari ichino mayam ngasi gidi video se matang se ga loisan jarege hujik jiri rom dagi lanjena na ekhoi meitei hujik wana leiri base asi sigi daita se kuki ni aduna akhoi gi hujik leiba leinga na kuki mathak ta kari action lobi doino ase athu matam da lohan jeningi pari mom channel na ngasi gi video siga asoira yaw kiba kya lere so ngakpi waina yengbi riba mayam pon ke pham dai kok nonjari kanglei pak na yai phare ibudo pakhang mana yai phare